Lakhipur online puthokchaba Mars ki tang mapan yumsa kaisa numit ki Khomjinba Pao tabirasi ahanbada maroiba Pao yum palabi khaktagi oiba sports meet ama Kasar jila gi Namdailong village ta hodokre Barak Tampak ta Manipuri People's Front MPF ki akhanaba mifam sing paksana pangthokre Government Model College Borkhola da Manipuri MIL subject hapchenaba honagani haibagi thajaba piramle numit nini chupna meitei komai haina mingthonba sports amasung cultural festival ama Lakhipur da pangthoklagani Kasar Human Rights Organization amasung Lubasigi Women Forum na senduna malemgi nupi numit ki tharong pangthokre COVID na lairik tamba phangrudraba jiribangi mahiroi singna handaki SSLC exam asida pass mark bibinanaba haijarakre Manipur da class 12 ki exam pangthokpagi mayokta khongjang changsinkhre tear gas kapkhre amasung Assam da miyoi ahum ki masada COVID-19 positive oiba thangnakre laichada sina ngarangsu miyoi amatta sikibagi paw leite Haujik mapungoiba paw tabirase Kasar jila gi manung chenna leiba Namdailong village ta Langbungjang area Rongmai Lu Farm na sinduna ahanba sports meet haunabi matungina 87 Battalion CRPF ki CMO Dr. Florence Kamaina chief guest oiduna ngarang hodokre numit ini chupna pangthokadaba yum palabi nupi khaktagi oiba sports meet asida football volleyball amadi thauri chingbi yauri International Women's Day gamari lenana khungi maugi singda chalabi singna pangthokpa si yamnamak nungaijei haina CRPF ki Chief Medical Officer Dr. Florence Kamaina phongdokki mayam sida asigi ground da leiriba mo khatna tana yum da leiriba asigi TV ge mai thong da yengi ba mo mayam busu ngasi International Women's Day gi miss da happy Women's Day to all the women in the world. I'm saying thank you. Kasar jila gi Lakhipur subdivision gi oina office cum administrative complex sananaba administrative approval pirakre lupa crore kunmanga lakh kunithoi changna sagadaba G+5 ki multi storied building asi saba hounabagi ayaba pirakpada maigai kayadagi nungaiba phongdoragle hiramasi gi matangda Lakhipur gi MLA Sri Kausik Raina mifam kayada su phongdokhiba leikre Lakhipur subdivision gi manung chanbada konjeng lekai da leiba Manipuri guest house ta Manipuri People's Front MPF Lakhipur District Committee ki President Potharaba Major PH Manidhona Miphammapu amadi MPF Central Committee ki President Yengkhom Upendrana Chief Guest oina haukiba March ki tang taruk nongmaijingda miphamma pangthokre miphamda MPF ki advisor sing Khaidam Kanta Yumnam Nadia Jan MPF Central Committee ki VP sing Dr. P Rajbihari Leisumbang Gorokishor loinana Central Committee ki member Muhammad Chaudhary Lakhipur ki Secretary N Nobin Jiaur Rahman Selim N Ranjit W Binoyna chingba member kaya na saru yakiba kalinana MPF ki oiba chawkhat thorangi wafam kaya kupna nena ki haina loop ki Central Committee ki Secretary General L Ingangan banaf khanghalakli loop ki mifamama mathang numit Mars ki tang taret ningthau kaba numita Silchar gi Madhya Sahar Sanskriti Samiti Hall da pangthoki Y Upendra S Komlakanta KH Kanta amadi Y Nadia Chana Presidium member oina saru yaduna phamkiba mifamda MPF ki Kasar Sonai District Committee sing sembagi matangda kupna nainaraba matungda Mars tha asigi manungda semnabagi damak Sonai gi oina Laisom Biralal KH Krishnamohan amadi L Biralal bu convener oina khanki aduga Kasar gi oina District Committee semnanaba Kirogopal Sharma Satyajit Laisram amadi L Brajamani bu convener oina khanki numidasi gi mifamda Dr. P Rajbihari L Korokishor H Bimol L Bimol H Milapsan S Subhankar na chingba members sing na sarujaki loop ki mifam amasu Mars ki tang nipan lepak pokpa numita MPF Hailakandi District Committee ki President H Khombana mifamapu amadi Central Committee ki President Y Upendrana Chief Guest oina Chengbilda leiba Thangjam Manilal ki sangai da pangthokhi Manilal na sinba chakle nama charaba matungda pangthokhi ba mifamda L Ranjit Kumari Sunita Anita Singha S Bishwajit
P Harichandra Sinam Surajit Thangzam Horibabu H Hembabu na chingba miyoy kaya na mifam da sarujaki masigi mamangda namidasig ayukta loop ki Central Committee ki member sing Thogan Marup ki President Nepram Munindro ki sangay da chatuna apok pahuna sangi ahan Nauria Amusana ga wari watay sana ki haina MPF Central Committee ki Secretary General L Ingangan bana khanghalakli Barak Tampak Jila ahum da pangthokiba Municipality Mikhalgi Bhot Masing Thiba ngasi ayuk ki pung nipan dagi hauragani Kasar Jila ki Sonai Municipal Board ki Bhot Masing Thiba Silchar ki Common Boys da pangthokani aduga Lakhipur Municipal Board ki Bhot Masing Thibana R Higher Secondary School da pangthokani Karimganj Jila amasung Hailakandi Jila ki Municipal Mikhalgi Bhot Masing Thibasu asi pangthokli Professor Dr. Nonigopal Mahanta Honorable Advisor Ministry of State Government of Assam nangarang lebak pokpa nimita Kasar Jila ki Government Model College Borkhola da official visit lakpagi kudong chaba lawduna Manipuri Sahitya Parishad Borkhola Branch Indigenous Manipuri Forum Borkhola amasung Manipuri Social Activist kayana Manipuri MIL subject college asida hapchinbinaba memorandum ama khusinaki Honorable Advisor na hiramasigi matangda makha taba official procedure athuba matanda paikhatkani haibagi thajaba piramki haina Manipuri Sahitya Parishad Borkhola Branch amadi Indigenous Manipuri Forum Borkhola gi maigidagi khangalakli Common Club Lakhipur dangarang leiba popa nimita pangthokiba mifam amada Assam Manipuri Sports and Cultural Development Association na silangtuna ahan boina meitei kumai aina mingthonba sports amasung cultural festival ama pangthokna ba lepnakre MDC ki chairperson Rina Singha na mifam apoiduna pangthokiba mifam asida Irom Gauramani Singha amasung Assam Thangtagi President W. Binoy Kumarna Guest of Honor oiki numit nini chupna lagliba March ki tang kun amasung kunmathoida Lakhipur R Higher Secondary School ki sanabungda pangthokodoriba meitei kumai asida sepak takraw thangta fencing mukna loinana nat ki oiba changdamna bada khamba thoibi jagoi leima jagoi thoibi jagoi na chingba yaugani festival asigi damak Irom Gauramani na chairman aduga Elangbam Premakantanan convener oiduna mikok 38 na saba miut kangbo masengki Kasar Human Rights Organization amasung lupasigi Women Forum na sinduna Malemgi nupi numit ki thorom narang Silchar Pensioners Babanda Advocate Irabot amasung Professor Nandita Rai na mifam mapoiduna pangthokre Celebration Committee ki Chairperson Potharaba Principal Sumita Debina taram na okkiba golena nungi oiba warol phongdokhi Numidasiga mari leinana All Assam Manipuri Women Mairapaibi Coordination Committee ki hanagi President SJNT Devi Professor Sriti Pal Jharna Rai Chaudhuri na chingba nupi singna wangangki Loop ki Working President Dr. Vibhas Dev General Secretary Ingudam Binod Loop ki Borkhola Committee ki Secretary Salam Dayananda Member Parthar Sarati Rai na chingba akhanaba miyoy singna su numidasiga mari leinana wangangki Loiselakpada handakta dholai miyoi ani Mizoramda maram chadana sikhibagi thodokadubu pendaba phongdokhibaga loinana Human Rights Commission da wakat number lepnaki loop ki thoburena thagatwahi phongdokhibaga loinana thoromadu loisenki Jiribam Higher Secondary School gi field da COVID namaram oiraga larik tamba phangludraba Jiribam gi tongan ba school gi mahiro singna handaki SSLC exam asida pass mark PBO haina Board of Secondary Education Manipur da Jiribam gi mahiroi singna haijarakre New Life Academy School tamlibi ke Lanchen bichanu na hai handak Manipur Board no lawgadaba SSLC exam asida COVID namaram oiraga class chang 9 na ningthina toba phangjahodaba namaram oiraga handak class 10 exam asida board na pass mark khakta oirabasu pibiraga atei lemhoriba mark aduna kanna hotnaduna makok thongnana ba honajagi haibagi ayaba board na pibiu haina paumi singa unaba amada phongdoroki SSLC exam class 10 thagadoriba asida covid na maram oiraga aikoi class chang 9 na ningthina tawbasu phangjadre course su loisinbidre maram aduna handak thagadoriba class 10 exam asida board na pass mark pibiraga atai lemhoriba mark aduna aikoi na kanna honaduna makok Thangnaba Hanazage Haiba Sing Asi Borna Ayaba Matang PBO Haina Jiri Bangi Class 10 Tamliba Satra Singi Maikai Degi Haijari COVID-19 namaram oiraga mahitaba phanglutraba matungda leingakna
class 12 ki exam pangthoklagani hairakpada ngarang all Manipur class 12 students lising ani ka kunithoi gi lamjing makhada khongjang changsin khre police na tear gas kapada mahiroi kamaram asoka panangkhre matam kuina mahi tamba phangdabana maram oiraga syllabus ningthina loisinba ngamdri matam asida matau karamna exam pangthok ko dori bano mari leinaba singda taksin bada tabi dabadagi khongjang adu changsin khibani hairi Manipur da tha sigi tang manga da pangthokiba ani suba tangka ki Vidhan Sabha mikhalda aranba pambai sijinaki haibagi wakat lakpadagi ngarang kendra tareta amukhan vote thadanakhre tha sigi tang tara hayeng sagol se numita vote masing thigani Tripura na Bharat tinkibasi matamadugin ningthau Bir Bikram gi apambani wafamasi BJP IPF tina lengak lakhibagi chahimari mapung pharakpaga mari leina ngarang Agartala da pangthokiba miyam gi oiba thorom amada kendra gi Home Minister Amit Shah na phongdokhibani ningthau na Tripura gi damak tawramba kaya adubu tawimal khangduna magi mingda Agartala airport ki ming Maharaj Bir Bikram haina ming thonduna ikai khumnaki Rajya asigi thabak changbada nupi singi damak chada kuntra humdui khaktuna thamlagani hainasu kendra gi mantri na lauthoklamki Haksel loisangi pau matungina Assam da haukiba pungkun marida miyoi lisingani chamri gi marfu tara turuk ta changeng chathakibada miyoi ahum gi masada COVID-19 na naba thengnakre laichada sena Assam da ngarang su miyoi amata sikibagi pau leite Manipur gi haksel loising na thokpa pau matungina miyoi 19 ngarang COVID-19 positive oiba thengnakre positive oibagi chang chada amada simik mari oiri laina asina Manipur da sungarang miyoi amata sikibagi pau leite Aroibada maroiba pau amukhanna Yum palabi khaktagi oiba sports meet ama Kasar jila gi Namdailong village ta hodokre Barak Tampak ta Manipuri People's Front MPF ki akhanaba mifam sing paksana pangthokre Government Model College Borkhola da Manipuri MIL subject hapchenaba honagani haibagi thajaba piramle Numit nini chupna meitei komai haina mingthonba sports amasung cultural festival ama Lakhipur da pangthoklagani Kasar Human Rights Organization amasung Lubasigi Women Forum na senduna malemgi nupi numit ki thorom pangthokre COVID na lairik tamba phangludraba jiribangi mahiroi singna handaki SSLC exam asida pass mark bibinanaba haijarakre Manipur da class 12 ki exam pangthokpagi mayokta khongjang changsinkhre tear gas kapkhre amasung Assam da miyoi ahum gi masada COVID-19 positive oiba thengnakre laichada sina ngarangsu miyoi amata sikibagi pau leite Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare